social media gi update post khara mayam da pathokchari ahan bada film rohan singh dagi lokachari sugunu prajana ngamjaba khainaraga lakh ani makhai di leihore umai bi ama darka ta hawi angamba singh dagi su mateng logani adubu manipur praja gi su yamba yamdaba mateng ngai hauri Pizariba number 8132827527 sida akupa wari gi call tawpirau. Next update ta tangna thokpa thodok amagi manungda nupi tarani toi chenba nupa ama fare. Next update ta Robin mangang khwairakpamna asumna fongdorakli tumba chaba khangdana nungju nungsa khangdana honariba si aikhoi iraicha pumnamaki mahut sillagani asina aikhoida kanaba karimta leiba natte subnatangi tungi mirolna nungaina leihongnaba khaktani lanai nungaitaba nuksinadaba leiramba yaibang minina adubu ngaihak saunaba launabana makhal amani migi personal life puthoknaraga puknagadaba wadi ngangnagumsi aduna punsinbagi mahut hena masak thiraknaba ama oirakani. Next update ta Furup Masel gi marakta khaibung tahalibasi Indian election na oihlakpa saruk amani haina pripakna fongdokre.